Akaspan Imphal, Wahengbam Washington na pau pajari, ahan bada maruay ba pau. Kakching jilagi palelda, thasigi Nepal da Assam Rifles na miyam da sathaki ba thawangbu, Raijagi Mantri Mandal na yaning da bapungdokli. Inclusive growth, ay nga sagi khalkare patingba amasung haksel gi lamda tengbang pinabay hangat hanban sing ba wafam na ngarang gi G20 New Delhi Declaration gi mapungoy ba wafam oiki amasung G20 gi awang ba thaki mipamda India Middle East Europe Corridor project lauthokre. Kakching jilagi palelda thasigi Nepal da Assam Rifles na miyam da sathaki ba thawang andabu Raijagi Mantri Mandal na yaning da bapungdokre. Ngarang Mantri Mandal gi mifam pangthokla batungda pau gi mifam amada sarkar gi machin chatpa amasung IPR Mantri Dr. Sapam Ranjan Singh na hai security force na miyam gi khongjang thingna ba hona bada kai hen ba thawang satharoi da bani mang na hai Assam Rifles sathaki ba kai hen ba thawang adugi matangda kendra da si iduna khangal lagani. Dr. Ranjan na hai Highway da blockade tauribasi athuba matamda handok hanaba thabak paikhat na basu Raijagi Mantri Mandal dong bare plaure sahi asigi me ahumdagi tholakhiba irang asina miyoi keyagi yum manghan takhan khiba dugi matangda kupna khanara batungda permanent housing scheme gi makhada yum leitraba imung singi damak yum sana ba ware plaure adumainamak yum singadu makhoi na hana leiramba mafam aduda leibada asoyangam thoklaroi haiba khanglaba matungda sagani ahan batang ka kiyoina scheme sigi makhada yum listing amasana bathorang taure scheme sigi makhada hana pakagi yum saramba singina lupa lakh tara semi pakagina lakh taret amasung kachagi yumgina lupa lakh manga pigani masiga loinana hingsa asina sokhalaba imung singda khatiporon oina laikhidraba imung singi laikhidraba miyoi singi imung manungda lupa lakh tara ka hena sokpa singda lupa lakh ani aduga kharadang sokpa singdana lupa lising kunmanga pigani. Dr. Ranjan makhata na hai Raija sida disturbed area status lokthokraba police station taramapal na kuanba mafam natana atay mafam singda thamliba disturbed area makhata na tha taruk amaga sangdokpa Mantri Mandal na ayaba pikre. Imphal West, Imphal East, amasung Kakching Jilada nase ayukpung mga dagi numidang wairang pung taruk pauba curfew komtokli. Taubal Jilada ayukpung mga dagi numidang pung nipan pauba aduga. Bisnupur Jilada na nase ayukpung mga dagi numtil pung mga pauba curfew komtokli. Tabi iba pawasi Akasbani Imphal dagi ni. Inclusive growth ay nga sagi khalkairak pagamari lainana laukat kadaba thabag amasung hagsel lamda tengbang pinabahengat hanban singba wafam singna ngarang gi G20 New Delhi Declaration gi mapungoy ba wafam oiki amatta oiba imung haiba mingthol gi makhada pangthokhiba G20 mifam gi ani soba session da declaration adu Pradhan Mantri Narendra Modi na lauthokhi New Delhi da pawmising da wangang bada mapal thoram Mantri Dr. S. Jaishankar na hai declaration adu da tungda awat apa laitana green development pact amasu yauri mang hai lusing basing na makal khuding maki terrorism bu yaning da bapungdokki amasung masibu malem gi santi amasung suraksha da singnariba khwairigi chawba samasya amani haini yanakhi Selthum Mantri Nirmala Sitaraman na Bharat ki G20 presidency gi makhada selthum gi lamda laukat pasingtha ngai oiba thabak sing pankhi mang na hai sadasya lebak singna multilateral development bank sing he na mapangal kankhat hannaba amasung World Bank ki sakti hangat hannaba punna khona minaba haini yanakhi New Delhi Declaration gi mapungoi wafam paleduna Bharat ki G20 Sherpa Amitabh Kant na hai masigi mapungoi pandam amadi laibak khudingmangda amatoina punsinduna Green Development Pact amadam yang thamlakpa sini ngarang pangthokhiba G20 gi awang pathaki mifamda Middle East phauduna Bharat tagi Europe yogadaba India Middle East Europe Corridor project lauthokre malem gi makok thongbalu singba singadugi mamangda Forum of Partnership for Global Infrastructure and Investment ki makhada paikhatpa corridor adu Trans African Corridor galoina na lauthokibani Pradhan Mantri Narendra Modi na hai Corridor asina Bharatpu Europe amasung Nongchup Asia gi marakta selthumgi mari lainahanabagi medium ama oiragani Corridor asibu asawa thorang amani haireduna America gi Rashtrapati Joe Biden na America na economic corridor da sel thadabada atai leibak Singapore na thabak tawminagani haikhi
फ्रांस के राष्ट्रपति इमानुएल मैक्रोन नसु प्रोजेक्ट असिबु यामना मरुओइबा अमनि हायदुना मसिदा सेल थादगनी हाइना फोंदोखी यूरोपियन कमीशन की प्रेसिडेंट उर्सुला भोन डर रॉयलना मसिबु ऐतिहासिक ओइरबा थौरांगनी हाइना फोंदोक्लादुना मसिना लालोल इतिकी लमदा हेना खोंजेल यांगसिल हल्लगनी हाइरी न्यू दिल्ली दा ngarang pangthokkiba G20 gi awangba thakki mifamda Bharatna Global Biofuel Alliance hodokre Pradhanmantri Narendra Modi na alliance ado hodokhi thoramda America gi Rashtrapati Joe Biden Argentina gi Rashtrapati Alberto Fernandez Bangladesh की प्रधानमंत्री शेख हसीना सिंगापुर की प्रधानमंत्री ली सियन लू ब्राजील के राष्ट्रपति लुइस इनसेलियो लुला दी सिल्वा नसिंगबा लुसिंगबा सिंह सरुक याखी ngasi phongba pause singi maroiba pausingi damak hauzik Mangsatabam Premananda leire Premananda Thagatsari Washington ngasi phongba pause singda state cabinet na central force ki thawong condemn tawkhre center da report thagadori haiba pau dengue laina na nama mioi chahum humputarang nithoi sure positive case amakak tangai amasung Manipur gi naga nupi inoni Indian Army the commission tawkhre haiba pau singna maroi pau sing oina phongnari Pona from the state cabinet na central force ki thawong condemn tawkhre center da report thagadori haiba pauna ahan ba headline tawri pawasi pause ayamba da ahan ba headline tawduna phongba thengnari G20 ki lusing ba singa terrorism ki thawong condemn tawkhre haiba pauna pona from gi ani sub headline oiri September 30 gi matungda ruling MLA sing akan ba firep ama lawrapa yari haiba paw amasu pawsi asida maroi ba pawina phongli Sanga Express Manipuri da GST gi senfam yamna hanthana karak ba yari haiba paw ahan ba lamai headline tawri Pawase Sanga Express English da su ahan ba lamai headline tawduna phongli Manipur gi naga nupi inoni Indian Army da commission tawkhre haiba paw amasu pawsi asigi edition animakta ahan ba lamai da phongli Sana lebakta palel da AR na micham da chathaki ba ka henba thawong lengang da condemn tawkhre security force na micham otpa thingna bagi kanglon semnaba cabinet na warib lokre haiba pawna ahan ba headline tawri AR gi miyot minai kibadagi palen gi mitai khunja lanjenari haiba pawga loinana AR na hakhiba na nawgi hakjang lokhiroi haiba JSC gi wafam ani sub headline tawri Modi na G20 da India gi mahut Bharat haina sijin nakre haiba pawna anchor kalam da phongli HL Express da dengue laina na naba miyoi chahum humputara nithoi sure positive case ama khaktangai ri haiba paw ahan ba lamai headline tawri Supreme Court na semkhiba expert committee na Chorchanpur gi relief camp sing den singkre haiba paw amasu aham lamai da headline tawri paw si rebak Manipur melam sung pak prepare ta su aham lamai da phongli Mahiroi munga khaktamak leiram school da Mahiroi chani kuntrani thoi yohan bangam khiba oza da national award pirakre table amasung manang nakpada laiba angang sing mai hayan ba haiba sina ningthogjam binoi gi lengdraba pandam oiri haiba paw HL Express ki anchor kalam da phongli Power simple prepare amasung Sanga Express English da su maroi paw ina phongli Irai bakta Assam Rifles ki mayok da miyamna khongjang changsingkre Bijoypur amadi laimanai tingjin da leiba khunja sing lanjinari haiba paw ani sub headline tawri paw si huelan paw da su aham lamai da phongli Sanga Express English da cabinet na security force ki thawong kandem taw khibagi paw ga loinana laikhidwa sing da ex gratia oina lupa lakh tara amadi fiam thina soglaba sing da lupa lakh ani piragani haiba pawna aham headline tawri People's Chronicle da Lanjina dun relief camp ta lairiba singi yaifana balengang thoram kya pakhali haina social welfare gi director ngangom utam na phongdo khyo wafam ani sub headline tawri Manipur Mail da cabinet na yum listing mari chanipan sumna taruk sanaba warib lokre haiba pawna ahan ba headline tawri Imphal Free Press da NSNIM gi mifam mayang khang da pangthokre makhoi gi demand ahong ba leite haiba pawna ani suba headline tawri pawa si People's Chronicle da su ahan ba lamai da phong ba thengnari Washington Thagatsari Premananda aroi beda maroi ba paw amukana Kakching jila ki palel da thas ki Nepal da Assam Rifles na miyam da chathaki ba thawong bo Rajya ki Mantri Mandal na yaning da phongdokli Inclusive growth ay ngasagi khalkarik pathingba amasung haksigalem da tengbang pinabay hengat hanbana singba wafam na ngarang gi G20 New Delhi Declaration gi mapungoi ba wafam oiki amasung G20 gi awang ba thaki mifam da India Middle East Europe Corridor Project lauthokrai Paulo Jare